Hi ma'am, ma'am punamagpu khuramjari. Ma'am ngasisu ai anauba achapot ki recipe ama puraga lakjare. Ma'am achapot ki recipe se ma'am su uromgani ko chini ne dagaidi vermicelli ne aduga dry fruit khara amaga ina laujare. Ingredients se si ahum sitani ko ina semja doise aduga ma'am sigi khair oina haujarake vermicelli ki khair oina ado khair se ngasi di ma'am kai haini akhoi chini angobana caramel kamaina semgani habado yam laiba mongda ma'am punna seminarasi doidi ahanbada ina frying pan macha ama laujare aduga ai gas on tawjare ko sigi matang sida khangsu sarbanina ai half teaspoon ka ghee hapjare aduga ngasai gi dry fruit to aina khara kopna soidokjare aduga ai ngaktang second ani ahum muktang ai havet ngaujage ngauradi horen akhoi kai hani mahause hen mani bako ngaudraga so kaiba leite sumaina ngauthokjare aduga ina kan bowl amata lauthokjare ko aduga same frying pan duga ina half teaspoon kha amo ghee hapchanjare ma'am ghee se use tongnindraga su refined oil na tawrasu yai to mahawudi ghee na tawbana hen mani ko ado ghee se happa matungda ina vermicelli to half cup ni ko ina laujari se half cup hapjare aduga ma'am sum akhoi gi pot hoba se hoba gumba akhoi gi thongba gumba sidi sum kayani chang ama akhoi gi jumda sinaba tengot khange cup khange tawraga sinabiu aduduna horen akhoi gi quantity ro chamana raga di akhoi gi mahausu kayani jamunjanba kanjanba do adudogi akhoi gi problem do leite ba ko aduna map tawna gi pot ama lobiu bowl khange cup khange aduga measuring cup gumba leitraga su ko yumda jum sinaba pot amana tobiu aduga ma'am vermicelli se ina hafet ngaujare ngauraga yamna di ngauro ko kar su hauroi aduna ma'am si hi yare aduga side ta ina sangom su thangachere ko sangom sina cup amani ina lorise vermicelli se half cup nina sina cup ama sangom laujare aduga sausu saure ina mai se leitharaga ni ko so laise aduga sigi vermicelli ka ngasai gi dry fruit angobaduga ai pun hapchanjare hapa matungda sisu ai mai se sum leitharaga omaga oina thange sigi vermicelli se yam yangna koi soft oi bani ba ko ado sigi matang siga ai kesar kitang hapchan joge ko kesar se ma'am hapa su jai haptraga su yai ko kaiba leite ai sum yumda leibagi hapchabani aduga caramel semba horasi ai kherrusu mai se leitharaga thamme ba ko ado caramel se semba horasi haji do mai se leitharaga sumaina otpiro ko sumai dum haitaraga caramel se thamdoine ado ma'am yengminase ado ma'am aigi channel se anauba hawgachabani ma'am changna support tawbiyo like share subscribe tawbasu kawbiganu ma'am do ma'am aigi chini se tamtamna tumjale ko aduga side tagi magi caramel gi color se su lae ado chini se ma'am akoi gi caramel machu se angang jalak pawdi gas ki mathak thamba yade ma se katang henjan gradi yam khabani ba ko chini caramel sem se to si matang se gas se off tawre aduga ina fajana ot laga final look se yenghanjarake to sumaina oire ba ko mahi se sumaina mahi se oibo gas ta thamaga di ma'am khagani ko aduna khara mamang da lawthoga khutna ot pa mathau tai aduga caramel gi mai temperature se yam sabani na mukta hijan bigano khara khara tawraga khair se ga hijan biro aduga sumaina khoi gi khabai sina otpi ba yamna kagino id chini se matum taraga leibagi chance leibane ba yamna ma se hijaraga fajana olaudraga di no sumaina fajana otpire aduga igi chini se su loin tungare aduga igi thongba se su matang se da loire ko igi se off tawjarage aduga igi final looks moi ma'am jenghanjarake to ma'am athumba hobani na ai dum laida khara kalle athumba horaga di to laida lai yoina kothokjare aduga igi video se su lojare ma'am mathangdasu ano video ma'am puraga rakhe sigi oina di bye bye ma'am.